आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruiba pau Mukhyamantri Nongthombam Biren ngasi Manipur Bidhan Sabha da haikre Manipur ga Nagaland ga gi marakta ngamkhai gi sayenaba amata leite Numit humni satharak patara ni thoisuba Manipur Bidhan Sabha gi mifam ngasi loisin khiba ga loinana matam kaktana yeithokre Mukhyamantri Nongthombam Biren sing ngasi anoba sarkar asina lakliba numit chamani da paikhat kadaba maruiba thabak sing yawba action plan phongkhre Manipur da haukiba pungkun marida COVID-19 gi anoba case taramathoi thengnare miyoi amata sikhibagi pau leite amasung leibak asida Pradhan Mantri Garib Kalyan Anna Yojana haudokiba ngasi sahi ani mapung phare Leibak asida hojik oiriba COVID-19 gi phibam yenglaga tabiriba singna laisar asidagi ngakthoknaba makhagi niyom sing ngakna satpinaba haijari vaccine kapa yaraba mipum khudingmak sungsoi soidana vaccine kapthokpiyu face mask upiyu social distancing ngakpiyu khutsa amadi maimit tarutanana thambiyu hojik mapungoiba pau Mukhyamantri Nongthombam Biren ngasi Manipur Bidhan Sabha da haikre Manipur ga Nagaland ga gi marakta ngamkhai gi sayenaba amata leite sapo kauba Nagaland gi lup amana sathariba matam kaktaba blockade ki matangda Congress ki Keranjina pukhalakpa calling attention motion amagi pakhumda Mukhyamantri na hai Juko tampakta Manipur sarkar na security force thamliba amasung sajiliba infrastructure sing lokthou haiba dabi tawduna sangsiliba khongjang asi sapo khaktana sangsinbani masigi matangda Nagaland sarkar na karigumba wafam amata hairakpa leitri Mukhyamantri na hai raijani gi marakta ngamkhai gi sayenaba leitabana boundary commission sembagi tangai fadaba leite wathok asi diplomatic oiba maongda loisinhanba mahaki sarkar na pami Lob asina sabsaba ngamkhai gi masa khanglamdaba asi laibak thibani hairaduna Sri Biren hai matam kaktaba blockade asina maram oiduna Manipur da sanglakpa yadana panduna lairiba gari sing amasung miyam bo soingam thokhandana pusilaknaba raija sarkar na thabak lokhatle Mukhyamantri na hai raija sarkar na tongan ba thakta Nagaland sarkar gi official singa pau phaunari masigi matangda su Nagaland sarkar da iduna khanghankhre Tashingbagi border dispute state amaga lainabulate Nagaland state government ekhoi boundary ni harpunate sapo community organization amakhana harpune tasingna sidai akoina boundary dispute laire state amaga ina lobudi half ne lobudi dei tumali na loge boundary di already yatnaga lairabni map yakana internationally recognized of lairabni adugi sarukti hujiki hariba bagi traditionally moina moigini hariba dagi akoiga sumai tong hariba traditional siga aduga internationally boundary siga ani si chatnaba punjunaba yaroi haiba potu wari saba intermediator oina center na madugi daija laga akoi state government gi akoigi representative ne Nagaland gi state ki representative ne ni toga wari saba long tang game gi haina yan maina thamjage Hojik oiriba phibam asigi matangda waroisin ama puraknabagi damak mau kendra gi MLA LD khona mau council amasung atai kyaga wari sanabagi thabak kana sathari wafam asigi matangda mantri awangbo new mainasu athuba matamda waroisin ama puraknaba kana honari madugi mamangda calling attention motion adu pukhaladuna Congress ki Keranjina wathok asi loisinana ba boundary commission ama semna badabi tawki mangna blockade tawriba singi mathakta thabak lokhanaba su taksinki Imphal Dimapur lambi gi Nagaland manungda panduna leiriba gari amasung miyam puthoraknaba sarkarna kari thawang lokhatlabagi haina su hangki Taranithoi suba Manipur Bidhan Sabha gi ngasi humni chanba aroiba numit ki sabha gi mifam hek hobaga Mukhyamantri N Biren Singna the Manipur Nursing Council rules 2009 sabha da table tawki numit humni satharak taranithoi suba Manipur Bidhan Sabha gi ahanba mifam adaksa thoksom saita bartana matam kaktana yeithokre tabiriba pawasya kasbani Imphal legini Mukhyamantri Nongthombam Biren Singna ngasi anoba sarkar asina lakliba numit chamani da paikhat kadaba maruiba thabak sing yawba action plan phongkhre Mukhyamantri gi banglo da pangthokpa thoromda Sri Biren na hai raija si hena saukhatpa maikairom da sangsinaba pandam da action plan asi sembani masigi makhada raija sarkar gi office sing office ohenaba sub divisional office sing mapung phana mathau tawhanaba block khudingmakta health camp sing pangthokpa amasung CM dashboard hawdokpana singba yauri Masigi mathakta BJP na Mikhal gi vote khombada raija sigi yumthong khudimukta senthong lehengani haikhiba adugi matungina
सब डिविजन डेवलपमेंट मॉनिटरिंग मिशन सेमदुना थबक पाइखटलगनी कनागुंबा इमुंगदा गवर्नमेंट की सर्विस तो लेरगा बनना मा हिंजबगी लेरगा लेरे और एंटरप्रेन्योर हांगदना खोतना हिंगनबगी हान लेरगा लेरे लेटब इमुंग सिंगदु मदु एखोइना मदे एटलीस्ट स्टार्टअप की एखोइना 100 crore एखोइना हेंकन लिसी नॉट ओनली स्टार्टअप हर्स दना कोइ मेन हाइबगी वानी मेन सोर्स तो अदुगा कोइ इवन मसीगी दम के कोइ कॉर्पोरेट फंड थंबगी कोइ फाइनेंस का कोइ प्लानिंग मदुगी प्रिपरेशन लोइरे कॉर्पोरेट फंड थंबगा लोइना स्टार्टअप हेंकन मगा लोइना इमुंग खुदिंग द इमुंग अमम द सेंथोक हेक लेरमदबा इमुंग सिंदो कोइ इमुंग अमम खुदिंग कोइ हन तौर कान मदो मोइना पामजबा इमुंग दुना पाम से कनाओमा आइदी नंदी क हिंगनब नंग कइ दौनी असाइदी कोन अनि लेबिरदि यारे और कनो से अखोइगिदी पोखरी म तौबिरदि यारे और अखोइगिदी ए फिसा कोन लेबियो अदा अखोइगिदी nga yoksege अखोइगिदी आइदी अक्लो लेबियो many things अदुगुंबग एनी लाखो सिंदो मदु अखोइना मदु प्रोवाइड तौ मुख्यमंत्री नहाय राज्य सिदा ड्रग की समस्या असी मिपाइनिंगे ओइबा थाक यौरे मरम अदुना मियाम पुना होनामिनदुना समस्या असी कोखनबा अपील तौरी सरकार असिना सेंजा थुमजाबु लुमना लौदुना राज्य सिदगी सेंजा थुमजा मपुंग फाना मुथनबा वारेप लौरे मदुगी मतुंग इना पब्लिक ग्रीवांस रिड्रेसल सेल हांगले मांगना मखाता नहाय इम्फाल शहर मनुंगदा मिसिंग यामखलकपगी मतुंग इना नोंमनोंमगी गाड़ी सिनबगी सांग हेंगलकलिबा सिगी येंगलगा स्कूल काबा अमसुंग ऑफिस चटपगी मतम मानहंदनबा सरकारना थौरांग अमा लौखलगनी मणिपुर हौखिबा पुंग कुनमरीदा कोविड-19 के अनोबा केस 13 थेंगनरे मियोय अमता सिखिबगी पाउ लैते ngasiगी ओइना पॉजिटिव ओइबगी सांग 7.2 नि राज्य की हक्सेल विभागना थोकपा चेरोल अमदा हाय ngarang punna मियोय सनिपान मरिफु तरुक टेस्ट तौबगी मनुंगदा मियोय 13 पॉजिटिव ओइखिबनी हारिबा मतम असिदा मियोय मरी नाबा फखी नाबा फबगी सांग 7.2 नि हौजिक एक्टिव केस निफु लैरी इम्फाल इस पुलिस अमसुंग नार्कोटिक सेल गे पुनबा कांगबु अमना ngasi कियामगै पल अहनबी थोंगदगी मियोय अमा हेरोइन पाउडर ग्राम चामसुमना अहुंगा कोनना फारे अतोपा पुलिस की कांगबु अमसुंग यादागी वॉलंटियर सिंगा खुसमनरगा कियामगै अवांग लेकाइदगी मियोय अमा हेरोइन पाउडर ग्राम 34 कोनना फारे नेशनल हाईवे 53 डबल लेन ओइना सेंगबनबगी दमक नंबी एसीगी नागयता लेरिबसिंग नोने डिस्ट्रिक्ट हेडक्वार्टर्स की लोंगमाई बाजार अमसुंग लुखंबीगी मफमसिंगदा साजिनबा युमकई दुकान सिंग सिदोकपगी थबक चथरी ड्राइव अदु नोनेगी एसडीओ श्री लुनमिनथांग हौकेपना लुसिंगदुना NHIDCL की ऑफिशियल सिंग पुलिस अमसुंग लोंगमाई बाजार बोर्ड की मियोय सिंग सरुक याखी इम्फाल उखरुल लंबीगी ग्वालताबीदगी संकाई फावबगी लंबीगी फिबम फत्तबना गाड़ी चथोक चसिंदा खुदोंचादबा मायोकनरे अखोइगी उखरुल पाउमिना हाय उखरुल अमसुंग कामजोंग जिलादा नुसित कना सिटपगा लोइनाना नोंग चुरे अदुमाइनमक साउना मांगता थोकपगी पाउदी लैते हायरी आसाम राइफल्स की नोने बटालियन सिंधुना ngasi नोने जिला की अवांगखुल पार्ट 1 दा अंगांगसिंगी लायेकपा चांगदमनबा पांगथोखरे कंपनी ऑपरेटिंग बेस अवांगखुलना अंगांगसिंगदा मखोइगा सानबा करियर खनबा ngamnaba पांदमदा सिनखिबा चांगदमनबा अदुदा पुन्ना अंगांग सामरोम सरुक याखी आसाम राइफल्स की संसद बटालियन ना कामजोंग जिला की पुनमरमदा ngamkhailaना ट्रक 30 दा पुरंबा तिक फारे उसिंग अदु म्यांमार रोमदगी पुसिलकपनी उसिंग अदु पुरंबा मियोय 13 सु फारे मालेम की कैथेल द उसिंग अदुगी ममल लुपा कोटी 23 रोम ओइगनी हाइरी डिस्ट्रिक्ट फिशरी ऑफिस थौबाल सिंधुना DFO थौबाल की कॉन्फ्रेंस हॉल द नुमित हुमनी चाथरकपा ngami singi training program asi loisinkhre ट्रेनिंग अदु नेशनल फिशरीज डेवलपमेंट बोर्ड हैदराबाद की सेंथंग मखादा डिस्ट्रिक्ट फिशरी ऑफिस थौबाल सिनबनी ट्रेनिंग अदु द सरुक याखिबा ट्रेनी यांखै माथोइदा ngasi सर्टिफिकेट सु खुसिनखी तामई विधानसभा केंद्र दगी 12 सुबा मणिपुर विधानसभा मिखल द माई पगलखिबा श्री अवांगबौ न्यूमाइबु राज्यगी मंत्री ओइना खलकपदा नागा पीपल्स फ्रंट की तामई एरिया यूनिट ना NPF सेंट्रल अमसुंग मणिपुर स्टेट यूनिट पु थागतपा फोंदोकली आजादी का अमृत महोत्सव थौरमगा मरी लेना नोंमाइजिंग नुमित खुदिंगी निंगतम लांजंग मरी लेनबा खनबा थौरमसिंग लेपतना संदोकली हयेंग नोंमाइजिंग नुमित के अयुक पुंग 3:40 आकाशवाणी इम्फाल की इपाव कांगबुना पुथोकपा खनबा थौरम मणिपुर की अथौबा सुबेदार हैक्रू जाम्बा चाउबतोन ताहनजगनी थौरम असि कंगला अमसुंग संगाई चैनल अनिमक्ता ताबा फंगनी यूट्यूब चैनल AIR इम्फाल दसु थौरम असि ताबा फंगनी प्रधानमंत्री नरेंद्र मोदी ना आकाशवाणी की थोंग द लेबा असिगी मनुंग अमसुंग मपान लमदा लेबा भारत मसासिंग द पीबा महाके पुंगनिंगी वा मन की बात थौरम हयंग अयुक पुंग 13 दा संदोकनी थौरम असि मरपु थरेत सुबा एडिशन ने प्रधानमंत्री की मन की बात थौरम आकाशवाणी अमसुंग दूरदर्शन की चैनल खुदिंगमक
AIR News की website amasung News on AIR gi mobile app tasu sandokani. Thauramasi AIR News, DD News, PMO amasung Information amadi Broadcasting Mantraloy gi YouTube channel sing dasu sandokani. Pradhan Mantri gi pukning gi wa hek loibaga lam gi lon sing da amuk hana sandokani. Man ki baat ki Manipuri wahanthok Akashbani Imphal na Kangla amasung Sangai channel animagta sandoktuna tahangani. Masi numidang pung 9 dasu amuk hana sandokani. LRS Churachandpur na su thauramasi relay tawduna sandokani. Mar paite kabui thadau mau amasung tangkhul londana ningthokaba numita sandokani. Akashbani Imphal lagi pauta biri. Laibak asida Pradhan Mantri Garib Kalyan Anna Yojana haudokiba ngasi sahi ani mapung phare. COVID-19 laichatna maram oiduna sel thumgi phibam soksilakpadagi English ngani kungi ngasigi numit asida National Food Security Act ki beneficiary singda tha amada miyo emamamda lemna seng kilogram manga pinabagi damak sarkarna yojana asi haudokhibani. Yojana asigi makhada ration card paiba miyo sing tha gi phangpham thokpa sakthung phangbagi mathakta miyo koti maipuromda seng lemna phanghalli. Marak asida Uttar Pradesh Sarkarna Raijadu Hawai Changwai lemna pibagi matam tha 3 makhatana sangdokre. Raijagi Mantrimandol gi ngasi pangthokiba hanba mifamda warep asi laukhibani. Mantrimandol gi mifam loiraba tungda paumisingda wangangbada Mukhyamantri Mantri Yogi Adityanath na hai lemna Hawai Changwai pibagi scheme asina Raijadu gi miyo koti 15 henbada kanaba piragani. Uttar Pradesh ki senior BJP lusingba amasung MLA Rampati Sastri ngasi Raija Vidhan Sabha gi Pro Tem Speaker oina wasak laukhre. Pradhan Mantri Narendra Modi thasigi kunthada pangthokadaba manga suba BIMSTEC Summit saruk yagani. Mifam asi Sri Lanka na yumbu oiduna virtual oina pangthokani. Mapan thauram mantraloina thokpa cherol amana hai mifam asigi damak sem sabo oina BIMSTEC ki senior officers singi mifam thasigi kunipanda pangthokani. Aduga thasigi kunmapandana BIMSTEC ki mapan thauram mantri singi mifam ama pangthokani. Mifam asida COVID laichat ka mari leinaba wafam sing amasung BIMSTEC leibak singna thengnariba khudongchadaba singi matangda kupna khanagani. Mapan thauram mantri Dr. S. Jaishankar Maldives amasung Sri Lanka gi numit mangani gi khongchat ki damak ngasi New Delhi thadoklagani. Sri Jaishankar na ahanba oina Maldives ta numit nini gi khongchat ta thungani. Mafam aduda mahakna Maldives ki Rashtrapati Ibrahim Muhammad Soli amasung mapan thauram mantri Abdullah Sahid ka wari sanagani. Tungda thasigi kunipanda Sri Jaishankar Sri Lanka da numit humni gi khongchat ta thungani. Laibak asida hojik phawbada COVID vaccine dose koti 192 lakh 38 hena kapkhre. Haksel Mantraloina hai ngarang punna vaccine dose lakh 18 hena kapkhi. Haukiba pung 13 da laibak asigi oina punna miyoi 2,498 leina asidagi naba phakhibaga loinana hojik phawbada punna naba phakhiba masing koti 3 lakh 13 1,433 sure. Naba phabagi sang sa da 42.8 mangani. Haukiba pung 13 da COVID ki anoba case 1,700 lom thengnakhi. Loisilakpada COVID-19 dagi ngakthoknaba COVID vaccine kapthokpa, face mask upa, phut taruk lapna na leiba, khusamadi maimi tarutana na thamba haiba samba thong sing singang na chatpinaba amuk hana ningsingjari. Aroibada maroiba pau amuk hana. Mukhyamantri Nongthombam Biren ngasi Manipur Vidhan Sabha da haikre, Manipur ga Nagaland ga gi marakta ngamkhagi sayanaba amata leite. Nubin humni satharak patara ni thoi suba Manipur Vidhan Sabha gi mifam ngasi loisinkibaga loinana matam kaktana yaithokre. Mukhyamantri Nongthombam Biren sing ngasi anoba sarkar asina lakliba numit 100 da paikhatkadaba maruoiba thabak sing yawba action plan phongkhre. Manipur da haukiba pung 13 da COVID-19 gi anoba case 13 thengnare miyoi amata sikhibagi pau leite. Amasung laibak asida Pradhan Mantri Garib Kalyan Anna Yojana haudokiba ngasi sahi ani mapung phare. Pau loijare.